somda thauba sauna famlaga leiri abena da nungairamleni ne hojikte nangso as tokloga bada tokani hojikte hairuraga kanagadabsu nate aisu khangdre idomtagi ichadi nattedana nathandagi warek watem togadaba matamdana icha thoi hojikte kai sare phajai lambi lamkhangda yu khara thak bazar khara ta masana mahirwini haijabase khangdredana hojikte as aisu amta khangdreda khangoi nachagi khutta nang siba soidrabani ware thorko chalo ngakta santi oige abe wa makha taramda thokre thauba matha sana leiri mani othona su gyan ta khidreda ko nangse mane aina faludabana be mobo hankibana ai maki ida lapani ipagi mangal nangbu mafum kadai leiribage nangbu papagi khongun direklaroi haibra isagi mai thongdo papa amuktadi pini yingzauki ge mangal matam kharagi matungni mani mamanaba mayamga yunga orga lambida gari koi thori ai asidi langle noi thongal ni ne josna nangna pena lahi chupkhiba nupiduro yam pena ga nateda sathi ina pena chupkhrabani mani ede signarobagi ma hojikti thongal kan thokpa paw ngamdana leiredana josna kanade masak to muta ubre yong kisla yengse thongal maya da leplaga yingli tanjada da langle mathak-tagi phi loksin balakli ai adai salangle natro mani mathak teng khalaga ai mani ne masak se phat abanu shiri ne amta lauksilba mani na o langlen thawai gi mabe mo langlen khonjal taraduna mani oirambadada sauna amadi kini ngengakli mani makhutta thin nokli langlen madu ubada kaptuna makhada chenthaki rajenna karino hoje khonjal ama takibado tanjada langlen kaptuna chentharaklaga magi kada chenjanki memchana sauna moiba khonjel do ichingne ko rajenna amukasu nappa tharabi macha mi aso usitaba khangni da ngasidi rajen sauna chenthori adubu khangaude rajen hoi sumang tamna scorpio ama gypsy gari commando gi ani ahomna maning mamang thatlaga ngaklaga thozilai sumang da gari shingdo khamaga fatfat launa security singdu komdaraklaga sumang da hafe chai thoklaga lepi security amana scorpio gari dugi thongdo hangdoklaga black coat suit tie tawduna necktie do makhut yena haifat semnaga gari dudagi kumtharai rajen tawriba matawdada kanano khanna ngakna yingakli makeup tu maktada mangal mamai da tapna leisilaklaga pabong nokphet tawna yinglaga changsilai mangal rajen mangal bungak chana na yingli mangal rajen ni makhong soklaga khurumje rajen so adu mangal bu makhut paraga chingkhatpi mangal matha da chena konsinje mangal so adu rajen bu chena konsili pabong nachala e pabong pele ngasi sagi saktam uraga pabong ge waba pumba kokre matha da gi lauthok piraga khompham ani tung hallaga yingse pabong pele mangal ngasi ri chagi phibam ubada pabong pu pen pele mangal su makhut ani lona jaraklaga masi pumnamakse pabong gi thaujal dagini pabong ga thengnaramdraba ngasi na chagi punsi asumna oiramloi pabong gi lamandi mapoksi magi singduna so singamaroi rajen changsilaga makhut lauthokpi aine fana tawduna so isana hotnarandrabadi kaidonungda mai paklamloi pumnawa isagi hotnajaban mahini mangal memcha mangal bu urabada sumangda tapna kumtharai ima mamo nokna memcha gi manak chansilaga khurumje memcha su mangal bu chingkhat piranga mangal ngasi imagi mangda lepliba saktamse ichagi saktamduni ko mapi ina chelagli ima kapigano mani nakhoina semjakiba nasa mangal duni ngasi imagi mangda lepibase ima pele isagi saktam sit apu urabada ima pele mangal khonjel ningna ima baba leitraba solabi abokna
ꯀꯩꯊꯦꯜꯗ ꯅꯣꯡꯃꯒꯤ ꯐꯪꯂꯒ ꯆꯥꯖꯔꯝꯕ ꯑꯩꯕꯨ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯃꯦꯟꯈꯠꯄꯤꯔꯒ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯛꯈꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏꯕꯨꯗꯤ ꯅꯆꯥꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯑꯉꯥꯎꯕ ꯃꯃꯥ ꯃꯄꯥꯗꯕꯨ ꯂꯃꯟ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯈꯤꯕꯅꯤ꯫ ꯔꯥꯖꯦꯟꯅ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕ? ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯂꯤꯕ ꯊꯕꯛꯅ ꯀꯗꯥꯏꯗ? ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯕꯨꯡ ꯍꯣꯏꯅ ꯌꯣꯛꯈꯠꯄꯤꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯆꯔꯒ ꯍꯥꯏꯖꯅꯤꯡꯕꯅꯤ ꯏꯃꯥ ꯍꯣꯏꯒꯤ ꯍꯔꯥꯎꯕꯒꯤ ꯃꯃꯤꯗꯣ ꯅꯆꯥ ꯎꯅꯤꯡꯉꯤ꯫ ꯇꯥꯕꯒꯤꯗꯤ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁꯇ ꯇꯥꯖꯔꯦ ꯄꯥꯕꯨꯡ꯫ ꯍꯥ ꯐꯔꯦꯗ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ꯫ ꯃꯉꯥꯜ ꯉꯥꯏꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯇꯞꯅ ꯄꯥꯕꯨꯡ ꯂꯥꯡꯂꯦꯟꯗꯤ ꯎꯗꯦꯅ? ꯂꯥꯡꯂꯦꯟ ꯄꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯔꯒ ꯂꯩ꯫ ꯃꯉꯥꯜ ꯉꯛꯅ ꯏꯃꯥ ꯂꯥꯡꯂꯦꯟꯕꯨ? ꯃꯦꯝꯆꯥ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯏꯃꯥ ꯑꯩ ꯃꯥꯒ ꯑꯝꯇ ꯎꯅꯖꯒꯦ꯫ ꯆꯪꯉꯨ ꯆꯪꯉꯨ꯫ ꯃꯉꯥꯜ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯪꯖꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯐꯃꯨꯡ ꯃꯈꯥꯗ ꯉꯥꯊꯖꯔꯒ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯑꯃꯒꯤ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯂꯒ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜ ꯍꯔꯥꯎꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯐꯤꯕꯝꯗꯨꯗ ꯀꯥꯊꯣꯛꯂꯝꯕ ꯌꯥꯗꯣ ꯑꯃꯨꯛ ꯎꯝꯁꯤꯜꯂꯒ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯉꯥꯜ ꯆꯪꯂꯛꯂꯤꯕꯗꯣ ꯎꯗꯕ ꯃꯈꯩ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯇꯞꯅ ꯇꯞꯅ ꯐꯝꯊꯖꯔꯛꯂꯒ ꯃꯇꯝ ꯀꯌꯥꯗꯒꯤ ꯏꯈꯧ ꯂꯥꯡꯖꯔꯤꯕꯤ ꯁꯛꯇꯝꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯖꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯀꯨꯏꯅ ꯇꯥꯕ ꯐꯪꯖꯔꯨꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯡꯂꯦꯟ ꯃꯅꯥꯗ ꯌꯩꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯂꯥꯡꯂꯦꯟ ꯉꯛꯅ ꯃꯉꯥꯗ ꯂꯩꯁꯤꯜꯂꯛꯂꯒ ꯗꯥ ꯃꯉꯥꯜ ꯃꯉꯥꯜꯕꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯄꯤꯔꯥꯡ ꯃꯍꯥꯛꯇꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯗꯗꯥꯕꯨ ꯎꯔꯒ ꯀꯩꯒꯤ ꯀꯞꯄꯤꯕꯅꯣ? ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯗꯗꯥ ꯂꯥꯛꯂꯦ ꯂꯥꯡꯂꯦꯟ꯫ ꯗꯥ ꯃꯉꯥꯜ ꯃꯉꯥꯜꯒꯤ ꯋꯥꯍꯩ ꯇꯥꯖꯔꯨꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯏ꯫ ꯃꯉꯥꯜꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯆꯔꯛꯏ꯫ ꯗꯗꯥ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯗꯗꯥꯒꯤ ꯁꯛꯇꯝꯁꯦ ꯃꯪꯂꯥꯟꯗꯗꯤ ꯎꯍꯟꯕꯤꯔꯅꯨ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯗꯗꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯎꯔꯒ ꯃꯉꯥꯜꯁꯨ ꯃꯄꯤ ꯁꯤꯡꯊꯔꯛꯂꯒ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ꯫ ꯁꯦ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯋꯥꯕꯗꯤ ꯑꯩꯅ ꯍꯦꯜꯂꯦ꯫ ꯈꯪꯍꯧꯗꯦ ꯂꯥꯡꯂꯦꯟ ꯃꯅꯤꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯂꯕꯗ ꯈꯣꯟꯖꯔꯝꯕꯗꯣ ꯐꯠ ꯇꯩꯊꯣꯛꯂꯒ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯉꯥꯜꯁꯨ ꯉꯛꯅ ꯍꯧꯒꯠꯆꯔꯛꯂꯤ꯫ ꯅꯠꯇꯦ ꯃꯁꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯊꯟꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯃꯆꯤꯟꯅ ꯃꯨꯔꯃꯨꯔ ꯁꯣꯟꯖꯔꯝꯗꯨꯅ ꯃꯉꯥꯜꯕꯨ ꯅꯤꯡꯉꯝꯗ ꯌꯦꯡꯖꯔꯝ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯔꯒ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯂꯥꯡꯂꯦꯟ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯂꯝꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯨ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯁꯦ ꯃꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡ ꯈꯣꯡꯐꯝꯗꯣ ꯊꯥꯡꯈꯣ꯫ ꯂꯥꯡꯂꯦꯟ ꯉꯛꯅ ꯃꯉꯥꯜꯗ ꯌꯦꯡꯉꯛꯏ꯫ ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯊꯦꯡꯅꯖꯈꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯒꯤ ꯁꯝꯂꯕ ꯃꯇꯧ ꯀꯌꯥꯅ ꯑꯕꯣꯛ ꯑꯃꯗꯤ ꯃꯃꯥꯇꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯇꯥꯖꯔꯝꯗ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯇꯒꯤ ꯃꯃꯤ ꯆꯥꯎꯅ ꯑꯩꯒꯤ ꯄꯤꯛꯂꯕ ꯊꯃꯣꯏ ꯀꯥꯈꯜ ꯀꯌꯥꯗ ꯃꯥꯕꯨ ꯂꯣꯠꯅ ꯌꯦꯡꯖꯕꯅ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯣꯏꯖꯈꯤ꯫ ꯃꯥꯒꯤ ꯁꯛꯇꯝ, ꯃꯥꯒꯤ ꯈꯣꯟꯖꯦꯜ, ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯔꯕ ꯃꯇꯧ ꯀꯌꯥꯗꯣ ꯅꯣꯡꯃꯇ ꯎꯍꯧꯗꯕꯗ ꯑꯍꯤꯡꯗꯨꯃ ꯇꯨꯝꯖꯕ ꯉꯝꯖꯗ ꯂꯦꯟꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨꯕꯨ ꯅꯤꯡꯁꯤꯡ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯅꯤ ꯈꯟꯅ ꯂꯣꯠꯅ ꯁꯦꯟꯅꯖꯕꯅ ꯏꯊꯧꯗꯥꯡ ꯑꯣꯏꯖꯈꯤ꯫ ꯃꯥꯗꯕꯨ ꯎꯔꯗꯤ ꯈꯟꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯖꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯅꯨꯡꯁꯤꯈꯤ ꯌꯥꯝꯅ, ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯕꯨ ꯈꯟꯖꯈꯤ꯫ ꯑꯩꯅ ꯋꯥꯔꯕ ꯃꯇꯝ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯇꯧꯗꯨ ꯎꯔꯒ ꯋꯥꯕ ꯀꯥꯎꯖꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯆꯈꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯉꯥꯜꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯁꯦ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯖꯕ ꯉꯝꯈꯤꯗꯦ꯫ ꯑꯕꯣꯛꯀꯤ ꯋꯥꯁꯛꯅ ꯃꯃꯥꯒꯤ ꯋꯥꯍꯩꯅ ꯄꯨꯜꯂꯒ ꯊꯝꯂꯤꯕ ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯆꯤꯝꯕꯥꯜ ꯀꯥꯡꯖꯕ ꯉꯝꯖꯗ
ꯊꯃꯣꯏꯁꯤꯗ ꯀꯅꯥ ꯈꯪꯍꯟꯗ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯉꯥꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯒ ꯑꯩꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯅꯤ ꯈꯟꯈꯤꯕ ꯑꯍꯤꯡ ꯀꯌꯥ ꯀꯞꯆꯈꯤ, ꯃꯥꯒꯤꯗꯃꯛ ꯋꯥꯈꯤ ꯊꯃꯣꯏꯁꯤꯅ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥꯗ ꯂꯤꯆꯦꯐꯝꯁꯨ ꯂꯩꯇ, ꯇꯥꯏꯅꯐꯝꯁꯨ ꯂꯩꯇ꯫ ꯅꯣꯡꯃꯇ ꯎꯗꯅ ꯂꯩ ꯉꯝꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯣ ꯅꯨꯃꯤꯠ ꯀꯌꯥ, ꯊꯥꯕꯨꯡ ꯀꯌꯥꯅꯣ ꯎꯖꯕ ꯐꯪꯂꯣꯏꯗꯕ ꯍꯥꯏꯖꯒꯦ ꯈꯟꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯖꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯏꯁꯥꯅ ꯁꯛꯆꯈꯤꯕ ꯋꯥꯁꯛ ꯀꯥꯏꯉꯝꯗ ꯊꯥꯗꯣꯛꯅꯤꯡꯗ ꯊꯥꯗꯣꯛꯄ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯆꯈꯤ꯫ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯕꯝꯁꯦ ꯌꯧꯔꯒ ꯍꯩꯖꯒꯅꯤ, ꯇꯝꯖꯒꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯃꯥꯒꯤ ꯃꯐꯝꯗ꯫ ꯂꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯖꯔꯒ, ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯌꯧꯔꯦ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯍꯥꯏꯖꯕꯒꯤ꯫ ꯂꯥꯡꯂꯦꯟ ꯉꯛꯅ ꯗꯥ ꯃꯉꯥꯜ, ꯃꯤꯁꯛꯇꯨꯕꯨ ꯀꯅꯥ? ꯃꯉꯥꯜ ꯂꯥꯡꯂꯦꯟꯗ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯖꯔꯒ, ꯇꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛꯁꯤꯅꯤ, ꯗꯗꯥꯒꯤ ꯊꯃꯣꯏꯕꯨ ꯃꯐꯝ ꯈꯪꯗꯅ ꯁꯨꯝꯂꯒ ꯄꯨꯕꯤꯔꯝꯂꯤꯕ꯫ ꯂꯥꯡꯂꯦꯟ ꯇꯞꯅ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗꯗꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝꯗꯅꯤ ꯇꯥꯔꯝꯂꯤꯕ꯫ ꯗꯥ ꯃꯉꯥꯜ, ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯔꯤꯕ ꯃꯉꯥꯜꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯩ꯫ ꯃꯉꯥꯜꯅ, ꯁꯛꯇꯝꯁꯤꯅꯅꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕ, ꯃꯤꯅꯣꯛꯇꯨꯅꯅꯤ ꯗꯗꯥꯒꯤ ꯊꯃꯣꯏꯕꯨ ꯐꯨꯛꯇꯨꯅ ꯄꯨꯈꯤꯕ꯫ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ, ꯃꯍꯥꯛꯁꯤꯒꯤ ꯃꯇꯧꯅꯅꯤ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯅ ꯀꯪꯉꯥꯎꯅꯍꯜꯂꯤꯕ꯫ ꯂꯥꯡꯂꯦꯟꯒꯤ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯥꯡꯗ ꯂꯦꯞꯆꯔꯛꯂꯒ ꯄꯤꯔꯥꯡꯗꯣ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯥꯡꯂꯦꯟ, ꯃꯃꯥ ꯕꯣꯕꯣꯛꯇꯒꯤ ꯍꯦꯟꯅ ꯀꯅꯥ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯟꯈ꯭ꯔꯦ꯫ ꯗꯗꯥꯅ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯂꯒ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯗ ꯄꯥꯏꯁꯤꯟꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯋꯥꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯂꯥꯡꯂꯦꯟ꯫ ꯗꯥ ꯃꯉꯥꯜ, ꯃꯤꯀꯨꯞ ꯑꯃꯇ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯄꯤꯔꯅꯨ, ꯅꯪꯕꯨ ꯗꯥꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯜꯂꯒ ꯁꯥꯎꯅ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇꯨꯕꯨ ꯀꯟꯊꯠꯂꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ, ꯀꯔꯤꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯤꯔꯤꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯉꯥꯜ ꯉꯛꯅ, ꯂꯥꯡꯂꯦꯟ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯕꯨ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯤꯅꯤꯁꯤꯔꯥ? ꯍꯥ? ꯂꯥꯡꯂꯦꯟ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥꯗꯒꯤ ꯐꯨꯝꯂꯒ ꯊꯝꯖꯔꯛꯄ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ ꯃꯐꯝꯗ ꯇꯝꯖꯔꯒ ꯂꯤꯖꯗꯨꯅ ꯑꯋꯥꯕ ꯀꯌꯥꯗꯨ ꯀꯣꯛꯂꯅꯤ ꯈꯟꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯗꯣ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯅ ꯊꯣꯛꯂꯕꯗ ꯊꯃꯣꯏ ꯃꯩꯁꯥ ꯄꯨꯡꯉꯝꯗ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯂꯥꯡꯂꯦꯟ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ, ꯅꯪꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯦꯛꯁꯤꯜꯂꯒ ꯅꯣꯡꯊꯛꯇ ꯋꯥꯅ ꯌꯦꯡꯈꯠꯆꯔꯛꯂꯤ꯫ ꯂꯥꯡꯂꯦꯟ, ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯕꯒꯦ? ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯗꯗꯥ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕꯗꯤ ꯉꯝꯂꯣꯏ꯫ ꯃꯉꯥꯜꯒꯤ ꯃꯇꯧ ꯎꯔꯒ ꯔꯥꯖꯟ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯃꯉꯥꯜ, ꯔꯥꯖꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯃꯉꯥꯜ ꯃꯄꯤ ꯇꯩꯊꯣꯛꯂꯒ, ꯄꯥꯕꯨꯡ, ꯄꯥꯈꯠꯅ ꯐꯨꯍꯧꯒꯠꯂꯤ꯫ ꯃꯉꯥꯜ, ꯄꯥꯕꯨꯡ ꯄꯨꯝꯅꯃꯛ ꯇꯥꯔꯦ, ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯆꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯕꯗꯤ ꯅꯠꯆꯗꯦ꯫ ꯄꯥꯕꯨꯡ, ꯅꯆꯥꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯃꯉꯥꯜ, ꯄꯥꯕꯨꯡ ꯋꯥꯔꯧꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯍꯦꯜꯂꯦꯅꯦ꯫ ꯅꯤꯡꯉꯝꯗꯅ ꯍꯥꯏꯖꯔꯛꯄꯅꯤ ꯃꯉꯥꯜ ꯉꯛꯅ꯫ ꯄꯥꯕꯨꯡ, ꯃꯦꯝꯆꯥꯅ, ꯃꯉꯥꯜ, ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯂꯣꯠꯄꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ, ꯍꯥꯏꯔꯒꯅꯤ ꯄꯨꯝꯅꯃꯛ꯫ ꯃꯉꯥꯜ ꯆꯤꯡꯅꯦꯅ ꯃꯦꯝꯆꯥ ꯃꯅꯥꯛ ꯆꯪꯁꯤꯟꯖꯔꯛꯂꯒ ꯃꯈꯨꯠꯇꯨ ꯄꯥꯏꯖꯩ꯫ ꯏꯃꯥ, ꯑꯁꯦꯡꯕꯗꯣ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯆꯤꯡꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯃꯦꯝꯆꯥ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅ ꯃꯉꯥꯜꯕꯨ ꯌꯦꯡꯖꯩ꯫ ꯂꯥꯡꯂꯦꯟꯁꯦ ꯆꯦꯜꯂꯨꯔꯕꯅꯤꯅꯦ꯫ ꯑꯍꯥ꯫ ꯄꯥꯏꯖꯔꯝꯕ ꯈꯨꯠꯇꯣ ꯈꯪꯗꯥ ꯊꯥꯗꯣꯛꯂꯒ ꯈꯣꯡꯐꯝꯗꯣ ꯇꯨꯡꯍꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ? ꯂꯥꯡꯂꯦꯟꯕꯣ? ꯊꯃꯣꯏ ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ, ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯀꯞꯆꯔꯛꯂꯤ꯫
masado angamba sakti puduna fathajaraga ma laibok faba nupadu kanano luhongbudi karam kanda tarage memcha kaplaga mangal imabu kari haina khumu haibano nachada luhongbadu faubudi haibiyo Razilna mangal nang isa thoibegi puksel husuk phawa khangma ngamdribra pabung isa thoibi luhonglaroine mangal ngakna Razin bu yingle Razin thokiba thodok sing pumba lirammi Langlen gi wari sing tarabada mangal sawbana masado leitaba ngamda makut ani tasilaga khangli pabung misaga dukanano nachada takpiyo misak tu bukanano mani haiba sauna machinda solei memjana mangal nang isabudi lana ubigano icha thoibigi punsidane mahagna lachariba saktamdudi nahaktanine nangbu nungsibana magi asa oiduna leirakpani mangang makna memjada yengzarei nangbu ahanba ukhiba numitudagi mahakti nangdagi wakhalda tawsaduna laksaribini adubu karigino mapu mahagna asuk tamtiba thaudok isada thoganbiriba ima memja kapsarei Langlen ni mato ima yengba ngamdre nokpadana masaruk oisaramba ichado ngasidi pirangna mahagi marp oikre langduna taleisaramba Langlen ngasidi achikpa mafam thiduna mathanta leisabana mathaudang oikre nangidamak sagatjaramba asa kayado kaikhrabada imagi Langlen do hingna sibagi mongpam thiduna lenkre mangal imasu khangba ngamdre mangal mapi dai thoklaga ima ai Langlen manak chatke mabu kadai leibage mathakta ka khibani mangal mapana chenthoragli mangal senthoragpaga security singdu chensinaragli noi office chatlamo sir adubo yani driver do ansalaga sodo piramo security singsiga punna chatminakro ki do piraduna sir adubo wa makha tarano mangal mathakta chenkhatki security singdu so upai leta chatki Langlen thaukiba gypsy gari singdu yingzaraga leimaida famlaga kapcheragli da mangal ai borau bigano ai sudada nushi padudagi saruk cham hena nushi adubu mapok thirabi aina tadakida maklep jabangamche da mangal kauduna kapcheragi mangal su tawriba matawdu obada chansalaglaga Langlen gi makut tapai Langlen ngakna da mangal khutse thado mangal Langlen da munna yenglaga ngasi aina pairiba khudangse mikupsi khakki nati mapoksi magini mangal aina paikhiba posat kaidongnungda thadokloi Langlen bu chingi kaino da mangal kadaidano nangai gi panthungi lambi do yongna bachat kadoribani Langlen kapai da mangal khutse thado ngawroba nang ai da mangal bu nungsidi ai ngamboi se thado Pairam bukuto khangda thadoi Langlen su kapadi lepte ningamda mangal bu yengserei langsi wahaina yaroi da banatra si hairam laga Langlen bu khangpam pam khatki da mangal sauna khanglaw lawre wa mangha taragana Langlen su mangal gi matongda ngakna yenglaga leikre mangal wala ngangdabi makhada kumtharaklaga sumang tamna thoragli Razin hoisu matawdo ubada ngakna yenglaga chenthorei mangal wala nganglamdabi Langlen bu gari thong hangdoklaga manungda phamalaga thong tu lonsinki da mangal khaina torise thong hangdo Razin machana pi matawda sumangda kumthagi tawi aduba memcha mapuroibagi makhutto pharanga moiba angang ani sida ngasidi thingbirano Razin khongdu thangamda leplaga lei mangal su Razin hoita haifit ingamaga gari du thauraga chatkre adubo Langlen kappadi lepte